अहानबदा प्रेस रिलीज अंगतंग मैम द शेयर तौजरमगे Patriots Day 13 August 2024 खोंगोइनखिबसिंग चेराक पीरे पामबाइना लुसिंगबा UNLF Department of Publicity की थोकपा प्रेस रिलीज में मैम द शेयर तौजगे मणिपुर की पुवारी द 13 August हाइबसी यामना मरु ओइबा नुमिनि 1891 की नुमिदसिदा मणिपुर की मापारी कोइरेंग जोबरास एलाइस तिकेंद्रजित एलाइस थंगाल पुखरंबम काजाव निरंजन सुबेदार अमसुम सिराई थंगाल मंगाबु फाइदापुंगदा नुमिदा वाइरम पुंग मरिगा मखाई ताबा मतमदा ब्रिटिशना मखोइगी मथक्ता लान हौई हाइबगी मारालदा सिद्रिबा फावबा ngakta thori yanduna haki namit asi UNLF na 1969 dagi hauduna Manipur gi puari da yamna maru oiba numit ama oina ningsingduna Patriots Day haina haudoktuna ngasi phawba mit ki piga iroinana ngamjaba haikalekat tamduna thauram ama oina pangthoktuna lakli asiguma numit asida handak 13 August Patriots Day numita All Manipur Football Association amphana khumalampa ki football tab ground da लेबक निंगबा इशै गोयबा म्यूजिक कंसर्ट अमा पांगथोकी कंसर्ट अदुना नुमित असिगा कारिगुंबा हिरम अमतगा लैनदबा मवोंगदा नॉर्मल म्यूजिक कंसर्ट अमा ओइना पांगथोकी यामना फजदबा इकाइनगाई ओइबा मवोंगदा सथरखिबा फिबा मदुना सेंगलबा नुमित असिबु पुंगमांग मांगथोकी मसिगी दमकता थौरम असिबु सिल्लांखिबा अम्फागी थाउपुबसिंग म्यूजिक बैंड्स इनोसेंट आइस बैंड लैपुंग बैंड PBET band, God and Dog band amasung co-sponsor oiriba Mami TV ki mathakta UNLF na athingba khara thamle music band the Innocent Eye band amasung Laipung band na tha taruki athingba 13 August 2024 to 13 February 2025 PBET band amasung God and Dog band ani asina khahena aranma tokibagi damak makhoigi mathakta sahi ama 13 August 2024 to 13 August 2025 ki ओइना अथिंग थमले इसै सकबगी अथिंग थमलिंगै मनुंग असिदा बैंड सिंग असिना इसै तुन तौबा प्रैक्टिस तौबा रिहर्सल तौबददी अथिंग असि लैरोय को स्पॉन्सर ओइरिबा ममी टीवी गिना न्यूज़ प्रोग्राम नतना एंटरटेनमेंट प्रोग्राम मुंबा था तारुकी ओइना 13 अगस्त 2024 टू 13 फेब्रुआरी 2025 अथिंग थमले कंसर्ट असिबु सिनलांखिबा मदी कुमलंपाक्ता लैबा अम्फागी फुटबॉल टब ग्राउंड असिगुम थौरम पांथोकपगी अयाबा पीहिबा अम्फागी matangda hauji thawpuriba official sing hakthengna senaba sing resign tawduna anobo official sing elect tawgadabani hairiba athingo sing asi thugaina satlabadi hena kansin bisarak phangani UNLF na makhoina langjakhiba maral gi matu ina serak piraba mioi amadi music band sing asi atopa loop singna amuk hana kaukhatpa amadi sepi bana singba amata tawbigan party na kupna yengsilaba tungda makhoi gi sera asi lepak miam gi damak yengduna pibani ahan bada pausal pausi editorial miam da hokipatang taragani thu special content ma miam da kanagani khandun loksara kan miam na thamjage pausal pausi editorial dagi kanglup furup punama konsin ngamba lengak lon darkar oi Indian Republic oirak pasahi hundraga manga sangsilaglaba phawba tuan furup singgi marakta lairiba khenaba sing manaba thak amada purak ngamdri happy India na nikhatamba phanglaba matungda masaki lengak lon masana semjeduna lengak lon asigi makhara kanglup ki lining laison kusugi khenaba lehendana thongmanana sokhotminaba ngamnaba pandam thamduna haukiba sahi hundraga mangada hotnarakibane adubu India gi lengak lon makhara satnariba satna pathapsingda yauribasing mapungoina mapan thonggi miyengda phajana urabasu awat apadi masing khangdana leidi habisi ikaw kokthokna bugum tawri aduma purlaibak pathapki singkak sing semdoktaba yaraktabadigi haukiba sahi hundraga manga sigi manungda samaga mapalak semdokrabani asumna semdok semjin yab India gi lengak lon gi satna pathabasi inaunawna semdoktriba makhai hana thamkiba pandam gi lambida khurau thang mangakta mayuknaba masana tabani India lenga ki satna pathap semkhiba matamda awangnong puklamdam gi singna ikoi question bat ningthau panba maning makhatam na masaki lenga lot makhata leidi English nga maga samapan ga nifuga mapan gi October Major Agreement haiba suknam gi
याना वरोल मखादा मणिपुर से इंडिया मर्ज तौखिबगी संगलप इतिहास लेख्रे अदुननी इंडिया की लेंगालोन सेम मणिपुर यावखिदे हाइनरिबसी सही 100 संगलप स्टेट की मियामना पॉलिटिकल स्टेबिलिटी सेल थुंगी निंखा तंब फंगमदबदगी मैकई पुनमक्ता सोथदुना मिमानब ngamdabadigi मिरक मिशन थी ओइना खांगली हाबि है पुनमा सिनसु ओइबि है awang nongpok lamdam thoidongna state asida lagam phangamdaba thaudo wathok kya gi boroshin purakna bagi lambi puthokpa ngamdri awang mayum kai arang ara khara uraga sakhatle haina lobudi langani mai masing sandokpaga state asida sanajaba masagi oiba policy masak thokna leitri British ki loilam oiringai digi makhoi gi minai oiba yana bagi sandokpa education mong adudagi punghong hongdokpa ngamdri mai ising lambi thong karamba phibamda leiribagi haibado punamakna khangnaribasni malem gi honglakliba yawolda globalization gi sapuna hingsabi saktam lauduna humjilaklibasigi mayoknaba ngamnaba masak thokpa kari thaurang sing lokhalibagi haibadusu hanna yengsinbagi tangai fadabusu leirabani India ki lengak lona leva sigi unity integrity ngaktuna tuan makangluk furup singi marakta nungsi sanana leminaba haiba wap mamati panam leibanina lebak manunggi oiba problem mayam leiribasi kokhanba ngamnaba political dialogue ki maruiba hengalak libani haiba yai kanglup furup punamak konsinba ngamba anauba lengak lon siamba haibisina wathok punamaki worushin purakna bigi ahang badu mention bada mating oikna thajai lengak lon bu samaga mapalak hana semdok yaba India ki democratic oiba khongthang sina pam liba pandam sin phangna bu honabada anauba lengak lon siambada lumna thokloi kari thaudang lokhalakadagi habatu yengkhiba tari haba editorial mem special content moina memda ahanba thamjari ahanbada prime minister Narendra Modi US ta September da khongsalaba yari loidana hairibasida New York ta community event amada wa ngangadori India ki prime minister Narendra Modi na September 12 da mafam adugi New York City da maruiba community event amada wa ngangadori UN की Summit of the Future saruk yabu oina Modi na khongsat asi satkadoriben hainesu agency sing report tongnari event adu ki thimna Modi amasum US progress together oigadori hairiba event adu India amasum US leba ani ki marakta leiriba cultural oiriba mari adu hena khumang sakshin na ba madi malem gi mipum khudima pu amat oina punsin na ba pangthokpane hari Thauram aduga yamna naknaba miyoy mana phongdorakpagi miyoy lising taraga manga romna thauram adu saruk yagani hari hairibi event adu US ta lairiba diaspora amadi makhoi thabak thoram sing loinana makhoina tungda India ga thamlakadaba mari singi matangda afaba lambel kya samgat minana bagi wakhalonda pangthok minana ban hari USA gi presidential mikhal gi akan ma mawongda bot khomna bagi matam oibana pangthok kodribi event adu da mikhal da mai paklabu official amata saruk yarudari hensu palakli handagi khongsat asi Modi gi oina USA da laidiba Indian community na sinbe event wangang mangarak suba oigadoribani haukiba sahi da su Modi na USA gi White House kaktana tana atopa center kya da wangang hensu report tawri Makasa tharak poina topa pawmana Ukraine Russian airfield singda akan mamongda drone attack satharakhrari Ukraine ngasi Russia gi aksrizan makhata na misal amari drone sizinaduna attack sathaduna khumang sakshin ngamli haina phongdorakre handak ATS da Russia da sahi tararong gi manungda makhoi gi maramda landarakpa masum sangshilak khwairi asowa thaudo oiri haina phongdokraduna USA gi White House na Russia gi President Vladimir Putin da kok saba piba thawong naiki ningsing bayai tha sigi taruki anganba ayukta Ukraine gi masing yamlaba lan misingna Russia gi nongsup thangba Kursk region da yamna thajadaba mongna landarakhi thawong adu da Putin na matungna numai kapnaba lepagi wari sananabagi asoba khongjang ama oiri haina phongdorpa leikhrabane Kursk region gi Sarukhara Ukraine lakshin grabane adobo Russia gi maikaidigi mafam adudagi Ukraine gi lanmising takthoknaba hotnari adobo haujuk phawbagi oinadi gamdri hari Russia gi commander singi maikaidigi phongdorakpada Kursk gi lanfamadu lakshin mangamle hari adobo Ukraine gi President
Volodymyr Zelensky nadi maki lanmising makhatana sangsinwa ngamli loinana maki general singa operation adugi matung tarakada ba khongthang sing gyat pahona bakhanki Ukraine gi ally oiriba US na phongdokpada makhoi gi maikei da Ukraine attack adugi matangda mangjongna pau piba lekti mamang Russia na Ukraine gi mafam singna sangsilakpa dugumna Ukraine na pakum piraduna Russia gi lamda lauksin ba horakpani haina launari Lanasigi matang makata na Ukraine gi attack aduda taina ba lamsingdagi yamdrabada Russia masa lag anirom safagata ba mafam singda lanjena ba hokre haidi henasu pausida makata na phongdorakli Maka satharak poina atopa maroiba pawamanamo India gi oina anaba wetland ahum Ramsar tek phangre Tamil Nadu da lairiba Nanjarayan Bat Century Amadi Kazupeli Bat Century Amadi Madhya Pradesh ki Power Reservoir bu Ramsar site tek nauna piraduna India da hauzi hauzik malem gi oina kanaba pigadawba wetland martfuga manga sur haina Union Environment Minister Bhupendra Yadav na phongdokre Mangna makha taraduna leba asina hayeng humdragani pansuba Independence Day thoram pangthokkodoriba siga mari lenana leba asigi oiba Ramsar site ahum nauna haphalakpa asida nungaiba phau hedi hauzi hauzik leiriba leba asigi Ramsar site markfuga mangana konsiliba apun malam asi hectare lakh taraga humdaga lising yankhaiga nipan ga sunagi humfuga nipan hedi Anauba Ramsar site ahum hapsilakpa si India gi Prime Minister Modi gi maikei digi lewa asida leiriba wetland singbu yokhatnaba lakolak leptaba khongthang gi mamini Union Minister na makha taraduna Nanjarayan Bat Century si migratory bat singi marum kokmoiri masida usek makal samag kuntra gi mathakta khaktan samag kuntra khaktan tana reptiles nga amasum uwa kya leiri Kazubeli da migratory bat lising ni furum slakli loina masida usek makal sani hen leiri Ramsar site si maphamadu khaktan tana malem gyeba sa usek singi maramda kanaba kya pi gadoribani hanisu pawsida report onari Makasa tharak poina to papaw mana Gaza pisto Hamas na haikre makoi wari sabada yawroi loina na US na mediator oibada makoi thajaba mangle swaidi Palestine gi Islamist group oiriba Hamas na ngasi phongdorapagi matungina hayeng quarter pangthokani haina tawriba Gaza ceasefire talk ki anabu round to the makoi yawroi hedi amarona wari sanabaduna Iran gi attack taptharamba yapadu Hamas yaudrabani na Israel gi mathakta Iran attack sathanaba shem sari hen su report onari USA yauna Qatar Egypt Hamas amasum Israel gi mihutchina ceasefire talk aduda wari sananaba hana silamani aduba handa ikui kuidringai Hamas gi lusingba Ismail Haniye Iran gi kunung Tehran da assassinate tawkiba aduna maram oiraga wari sanabadu da Hamas yauraro herakani loidana assassination adugi laman singbo in Iran Israel gi mathata landagani haina leba adugi supreme leader Khamenei na phongdokpa lekhrabani ceasefire gi wari sanabadu karigumba maipakpa taramlabadi nakal animakki maikeidigi phajinduna thamnariba lanphakya exchange tongnabagi wapam phawba leramani July gi anida UN Security Council gi resolution ahumda makoina pihiba proposal adugi matungina wari sanabagi khongthang adu sangdokpagi muta thabak oina pakhanaba khut halakpani hanisu pawsida makhatana report onari atopa makhasa tharak point atopa paw manamo court ki order amagi matungina Thailand gi Prime Minister Sretha office gi remove tawkhre Thailand gi constitutional court na laiba adugi Prime Minister Sretha Thabisin bu ethics case amaga mari lenana maki phamdagi rathokre thawdo aduna maramoiduna leba aduda anaba political gi sarana ba malhalakli panbayai Srethana maki cabinet criminal conviction da lairiba lawyer ama pham hapuni madugi mayok case ama thangalakpani Thailand gi constitutional court adugi judge singi marakta mangana maki mayok laikiba aduga marina mahaki favor lerakpani Prime Minister adubu phamla phukipani Court asigi ruling asi haukiba sayol da leba adugi opposition party oiriba
Move Forward Party dissolve tौkraba matung lakhibane haina pausina su makha tana su phungdoknarkli aduga hojikoiradi meyam pausi su matang se lusinjarage masu meyam puna anauba update ngamina sena channel sigi makerigi meyang famda makha tana thamjari